Akiswani Imphal Nolini Devi na pau pajari. Ahan bata madu iba pau. Sama kuntra mari suba Manipur Police Rising Teki full rehearsal ngasi pangthokani. Lambi satok sa sinda ohong balade. Numit nini sa tharakpa Indian Himalayan region climate change ki ngasi mifam loisin bagi thauramda Rajapal Ajay Kumar Bhala saruk yakani. Amishu Bihar Vidhan Sabha Mikhal ki ahan batang ki mirep se pisin bagi matam ngasi loirakani. Lagipa nungmajik numita pangthokadawriba chama kunthamari suba Manipur Police Rising Teki full rehearsal ngasi pangthokani. Masigi yenglaga lambi satok chasinda ahongba khara leiragani. Traffic Control Police Wing ki SP na thokpa cherol amana hai. Singh and Company Moirangkhomdagi Civil Secretariat tamna lakpa gari sing ayuk pung 3 tagi rehearsal loidriba phawba satok chasin tawbada athingba leide. Kalimai mandi dagi VSNL office phawba ki lambi gi naketa function manungda gari khamba yaroi haidi. Amaromda Manipur Police Linkhat ki bagi sama kunthamari suba kumon thorong ko mari leinana kilometer 33 amasung kilometer 5 sangba raging te dan pangthokadawri. Traffic Control Police Wing ki SP na thokpa cherol amana hai. Manipur Police na sinduna pangthokadawri ba lamjel asi hayeng kanglagi nongchup thangba gate ki lamtharaga Territorial Army Gate Crossing phawba chatlaba matung kanglagi nongchup thangba gate ta panthungpam oigani. Lamjel asi lamthapam kanglagi nongchup thangba gate Nitaipat Jutek Kaisampat Junction Ningthemkol Airport lambi Territorial Army gi gate phawba chaluraba matung lambi asida amuk halakani. Lamjel asigi yanglaga hayeng ayuk pung 3 tagi lambi asigi nongchup thakpa amasung awang thangba side sing gari satok chasinda ahongba khara leikani. Miyam gi satok chasinda ayet bathokdanaba darkar leba thorang paikhatle. Lamjel asi yawba lakliba sanaroi sing ki gari sing BT Park amsung Johnson School ki lambi paringda khamba yakani. Official sing ki gari sing na GM Hall amsung Indira Park ki lambi paringda gari khamba yakani haina cherul asina makhatari. Numit nini sa tharakpa Indian Himalayan region climate change ki mifam ngasi Palace Compound Imphal da leba City Convention Center da loisilagani. Rajya ki Directorate of Environment and Climate Change na sinba thauram asida Rajapal Ajay Kumar Bhala, Forest Environment and Climate Change ki Principal Secretary Arun Kumar Sinha charuk yakani. Tharum tu da Rajapal na Environment ka mari leinaba tungan palairik sing phongbaga loinana State Environment and Climate Data Center hangdokani. Rajya ki Social Welfare Vibhag ki makhada leiriba Women Helpline number 181 amasung Sal Helpline number 1098 asi yakidre. Miyamna anawba Women Helpline number 700577644 aduga Sal Helpline number 8119918257 da phone tobiraknaba Social Welfare ki Director Anna Arambamna cherol amata phungdorakli. Technical expert chingtana tuna hana ki helpline number sing asi athuba matamda yana na bakkan na honari haina cherol asina makhatari. Breast cancer ki matang da miyam da nikthi na khanghan na bagi awareness program ama Escola Women College Nambol da ngarang pangthokre tharum tu da tungan ba akhang ahi singna leina asiki matang da wanga ki. Assam Rifles na sinduna lemna layang pagi camp amang ngarang Bishnupur jila ki oinam khulda pangthokre. Operation Sad Bhavana ki makhada miyam ki haksel phana thamnaba camp asi pangthokpani haidi. Bishnupur jila ki lemera maya lekai community hall da hangdokliba IDP singi dawak Deputy Commissioner Puja Ilangbam na ngarang P2 na bamasin Pisakon amasung solar lamp sing yenthokre. Manipur amasung Nagaland sector ki makhada Nipan Super Battalion CRPF ki Civic Action Program ki makhada relief camp asida leiriba IDP sa matarada polam sing adu khusinaki. Mathang thaki taruk tagi tarahumdoi phawba Kolkata gi Nandanda pangthokadaba Asia gi khwadigi chawba film festival kunthamathoi suba Kolkata International Film Festival asida Rakesh Moirang themna direction piba Manipuri feature film phoibi Indian language film category da saruk yaba yanaba official selection tawrakle haidi tabi papawasi Akasbani Imphal dagini. Bihar Vidhan Sabha Mikhal gi ahan batangka ki mirep je pisin bagi matam ngasi lorakani seat chani ni phumdoi leba Vidhan Sabha Mikhal asigi Vidhan Sabha Kendra samakun mathoita ahan batangka da lakliba November 3 ta bot hadanakani mirep sing ki scrutiny hayang pangthokani aduga mirep je lauthopagi aroiba matamna thasgi kunta oigani tangkak asida Patna Darbhanga Muzaffarpur Gopalganj amasung Bhojpur jila sing yauri
अनिसुब तंककी भोट मतंग थागी कुनमाथोइदा थादनगनी अदुगा नवेंबर 13 भोट मसिंग थीगनी प्रधानमंत्री नरेंद्र मोदी नंगरांग आंध्र प्रदेश दा लुपा कोटी 13,313 चंगना पाइखटपा तोंगान तोंगानबा प्रोजेक्ट सिंग संगाख्रे खरगिना उरे पुयुंग तमख्रे प्रोजेक्ट सिंग असिगी मनुंगदा इंडस्ट्री रेलवे ngakselgi polam sing puthokpa petroleum amsung natural gas amadi power transmission na singbe yauri thauram ti da wangang pada pradhan mantri na hai bharat asi clean energy amasung electricity gi lamda komang yauna chakholakli mang na hai leba asiki kungang khuding makta mai phanghale amasung per capita electricity consumption unit lising ama samli yauri pradhan mantri na hai leba asiki ahan ba oina Visakhapatnam bu artificial intelligence hub oina singkolakani Sri Modi na hai आज भारत की और आंध्र प्रदेश की स्पीड और स्कोप इसको पूरी दुनिया देख रही है। आंध्र प्रदेश में गूगल ने बड़ा निवेश करने का ऐलान किया है। गूगल यहां हमारे आंध्र प्रदेश में भारत का पहला आर्टिफिशियल इंटेलिजेंस हब बनाने जा रही है। ngasi phungpa pausi singi maru iba pausingi damak hauze ngangbam amukhomba leide amukhomba thagachari nolini ningol chakobda yongada ba nga gi mamal yil ekra nga khwaidagi yamna puthokpada lupa lakani piragani haina fisheries director na phungdok ke wafam pona phamda ahan ba headline tori hoilan pauda BJP gi MLA thaunaujam sam kumana lainga kya soiba aran baching sabak phaglak lai haba pau ani soba headline tawduna phungli sanga express manipuri edition da anobulambi Sakhaiba supervision watpra haina ahanba headline tori difutaruk suba fish fair kam fish crop competition lisingani kumanga haiba capsule sigi makhada pengba achobana kilo da samanga yankhai sarengna lising ama samanga haiba pau ani suba headline tawduna pauche sida phongli sanalibakta Indian Himalayan region climate change conclave hawdokre chinglona question ba Manipur da su climate change ki sabsaba chaitheng phangli haina chief secretary na phongdoke wafam ani suba headline tori Sakobugi mingda posagi mamal hengana yondana ba drive sa tharagani haina nikona phongdo ki wafam amasu pauchi sida marui pawina phongli naharugi thodangda Manipur yauna awang nongpoki leiriba indigenous miyamgi right fangnana ba indigenous people's party chemlagani haina tifra mothagi founder Pradyot Kisar Deva Burma na phongdo ki wafam ani suba headline tori isa gi skill sizinaduna putholiba lamdam sigi pothok sing sizinarbadi senmit londa awon purakani haiba pau amasu pauchi sida marui pawina phongli morning bell da popular government November 15 gi matungda semlaba yai haina MLA sam komana phongdoki wafam ahanba headline tawduna phongli sarkarna rajya sigi maruiba pat manga kannaba honari haina chief secretary na phongdoki wafam amasu pauchi sida marui pawina phongli CBC Imphal special outreach program ama pangthokre haiba pau Manipur mail da marui pawina phongli Sanga Express English ta isa yauna mioi kya chief minister post ki tanari November 15 gi matungda popular government semlagini haina MLA sam komana phongdoki wafam ahanba headline tori People's Chronicle da climate change ki saitheng hanthana ba honaba da mipung khudingi daita lei haiba pau marui pawina phongli Hills Hornbill Express ta Sipoi ke Asuli Bir Sakra Naga Indigenous Wrestling Championship ki ahum suba edition loichen grave pau ahanba headline tori Ngangbam melda Manipur State Commission for Women asem ombirita miha janido phungdok raheba pau ani sob headline tawri Pakistan amasung Afghanistan ceasefire tongnakre haina Tamenglong Times ta ani sob headline tawri nolini Thagansari Amukhomba arubita mariba pau amukhanna Sama kunthamari suba Manipur Police Raging tegi full rehearsal ngasi pangthokani lambi chatok chasinda ahongba leide Numit nini satharakpa Indian Himalayan region climate change ki ngasi mifam loisinbagi thauramda Rajyapal Ajay Kumar Bhala saruk yakani amashung Bihar Bidhan Sabha mikhalgi ahan patangka ke mirepse pisinbagi matam machi loirakani pauloi chade